India na ningkha tamkiba chahi humfutra mari farakpagi leibak sinba thungna pangthoknabagom state asidasu state ki thakta humfutra mari shuba Independence Day thoram pangthokre ngasi ahanba Manipur Rifle Battalion Parade Ground da pangthokhiba thoram adugi saruk ama oina Manipur Police Contingent amana Chief Guest oikhiba Nongthumam Biren Singh da Guard of Honor utki amadi mathau ningthina tawkhiba police officer amadi personal kayada mana piduna ikai khumnaba utki thoram aduda Minister MLA amadi atai civil amadi police ki makok thongba official kyana saruk yakhi India ki apunbagi saktam sagatpada lakpa singnaba khudingmak aikhoi amata oina thengnaminasi haina Manipur Pradesh Congress Committee MPCC ki President M Okendro na phongdokrai wafam asing asi BT Road ta leiba Congress Bhavan da pangthokpa Bharat na ningkha tamba chahi 73 surakpagi thoram Independence Day gi palan thoram ga mari leinana phongdokhibani India na malemgi economy da achauba mafam ama kanba ngamnaba honagani haina Prime Minister Narendra Modi na ngasi India na ningkha tamba numel chahi 73 surakpaga mari leinana Red Fort ta pangthokhiba Independence Day thoram da phongdokrai Prime Minister gi warol da India gi mipum khudimakna maromdom hingjaba ngamnaba sem saduna leibagi mathau tari haiki Humfutra humdoi shuba Manipur Independence Day ki thoram United Committee Manipur na sinduna ngarang lamphel pata leiba loop asigi sanglen da pangthokrai thoram aduda UCM ki President Sunil Karam Secretary General Khuraizam Athobana Manipur gi pakhang ba yekpa firal chingkhatuna thoram adu hongdokhi Nakal amarom dasu Manipur Students Federation na susinduna humfutra humdoi shuba Manipur Independence Day thoram pangthokrai ngarang Mahiroi loop asigi sanglen da pangthokhiba thoram adu ki sarukama oina Mahiroi loop asigi President Sajad Buya Mayumna pakhang ba yekpa Manipur gi firal chingkhatuna hongdokhi